ꯏꯗꯅ ꯑꯩꯈꯣꯏ ꯅꯣꯏ ꯃꯥ ꯃꯁꯛ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯥꯏ ꯈꯪꯉꯦꯗ ꯈꯪꯉꯣꯏꯗ ꯑꯩꯅ ꯉꯁꯥꯏ ꯈꯪꯗꯦ ꯅꯠꯇꯦ ꯑꯗꯣ ꯅꯪ ꯍꯥꯏꯐꯦꯠꯇꯪ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯗꯣꯏꯔꯣ ꯑꯩꯗꯤ ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯕꯅꯤ ꯃꯤ ꯈꯔ ꯄꯨꯟꯖꯜꯂꯒ ꯍꯧꯖꯤꯛꯁꯦ ꯅꯪ ꯐꯥꯕ ꯂꯥꯛꯏ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯠꯇꯦ ꯑꯩ ꯈꯪꯕ ꯃꯤ ꯁꯣꯏꯗꯅ ꯁꯦ ꯂꯝ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩ ꯁꯤꯡꯖꯨ ꯆꯥꯐꯝ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩꯈꯣꯏ ꯃꯅꯝ ꯅꯝꯃ ꯊꯤꯔꯛꯏꯅꯤ ꯁꯨꯕ꯭ꯂꯥ ꯐꯥꯕ ꯆꯠꯂꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯨꯕ꯭ꯂꯥ ꯗꯥꯏꯔꯦꯛ ꯐꯥꯗꯣꯏꯅꯤ ꯀꯣ ꯔꯤꯌꯦꯂꯤꯇꯤꯗ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯕ꯭ꯂꯥ ꯂꯨꯋꯥꯡꯗ ꯀꯣꯄꯔꯦꯠ ꯇꯧꯁꯤ ꯑꯗꯣ ꯉꯁꯤꯁꯨ ꯃꯃꯥꯡꯒꯤ ꯇꯥꯏꯞꯇ ꯃꯣꯅꯥꯗ ꯐꯥꯕ ꯆꯠꯁꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯁꯤꯁꯨ ꯐꯥꯕ ꯂꯥꯛꯀꯦ ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯕ꯭ꯂꯥ ꯂꯨꯋꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯦꯡ ꯇꯧꯁꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯝꯕꯔ ꯑꯃꯗꯨꯗꯤ ꯃꯥꯅ ꯑꯩ ꯅꯝꯕꯔꯁꯦ ꯍꯥꯏꯗꯤ ꯅꯝꯕꯔꯕꯨꯗꯤ ꯁꯦꯞ ꯇꯧꯅꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯄꯥꯎꯁꯦ ꯋꯥꯔꯤ ꯄꯥꯛ ꯁꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥ ꯑꯩ ꯈꯣꯟꯖꯦꯜ ꯈꯪꯗꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯃꯤ ꯑꯇꯣꯞꯄ ꯁꯥꯔꯒ ꯃꯥꯁꯦ ꯐꯥꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯨꯕ꯭ꯂꯥ ꯂꯨꯋꯥꯡꯗ ꯀꯣꯜ ꯇꯧꯁꯤꯀꯣ ꯃꯌꯥꯝ ꯃꯥꯁꯦ ꯀꯣꯜ ꯄꯥꯏꯈ꯭ꯔꯦꯡꯁꯤ ꯃꯌꯥꯝ ꯐꯣꯟ ꯇꯧꯁꯤ ꯑꯩ ꯐꯣꯟ ꯇꯧꯔꯒꯦꯀꯣ ꯑꯁꯤꯒꯤ ꯅꯝꯕꯔ ꯁꯤ ꯅꯝꯕꯔꯁꯦ ꯃꯥꯅ ꯈꯪꯗꯕꯅꯦꯕ ꯁꯦꯞ ꯇꯧꯗꯕ ꯅꯠꯇ꯭ꯔꯥ ꯁꯦꯞ ꯇꯧꯗꯕꯅꯦꯕ ꯑꯗꯨꯗꯤ ꯌꯥꯏ ꯁꯤ ꯐꯣꯟ ꯇꯧꯔꯁꯤ ꯐꯣꯟ ꯄꯥꯏꯈ꯭ꯔꯦꯡꯁꯤ ꯐꯣꯟ ꯆꯠꯂꯣ ꯐꯣꯟꯗꯤ ꯆꯠꯂꯤ ꯈꯟꯅ ꯆꯠꯂꯨꯕ ꯁꯥꯎꯍꯜꯂꯣꯕ ꯅꯩꯒꯦ ꯑꯩ ꯐꯣꯟ ꯄꯥꯏꯗꯦ ꯉꯥꯡꯗꯕ ꯗꯥꯏꯂꯣꯒꯁꯤ ꯀꯥꯎꯕ ꯀꯩꯅꯣ ꯇꯧꯔꯤ ꯐꯣꯟ ꯄꯥꯏꯗꯦ ꯅꯪ ꯋꯥꯈꯜ ꯊꯣꯛꯄꯗꯣ ꯄꯨꯔꯥ ꯍꯥꯏꯖꯜꯂꯣ ꯃꯌꯥꯝ ꯀꯣꯜ ꯇꯧꯕꯁꯦ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯥꯁꯦ ꯑꯃꯨꯛꯀ ꯈꯤꯡꯖꯜꯂꯣ ꯑꯃꯨꯛꯇꯪꯒꯁꯨ ꯈꯤꯡꯉ ꯌꯦꯡꯒꯦꯀꯣ ꯍꯣꯏ ꯄꯥꯏꯕ꯭ꯔꯦꯡꯁꯤ ꯈꯗꯥꯡ ꯌꯥꯎꯔꯕꯤ ꯊꯥꯗꯅꯤꯡꯉꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯄꯥꯏꯔꯛꯇꯦꯕꯀꯣ ꯑꯝꯇꯒ ꯇꯧꯁꯤ ꯄꯥꯏꯔꯣ ꯍꯦꯛ ꯄꯥꯏꯔꯛꯄꯗ ꯅꯩꯒꯗꯕꯅꯤ ꯍꯜꯂꯣ ꯁꯨꯕ꯭ꯂꯥ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯀꯅꯥꯅꯣ ꯑꯩ ꯐꯣꯟ ꯁꯤꯟꯕꯩ ꯅꯝꯕꯔꯁꯨ ꯂꯣꯏ ꯃꯥꯡꯈ꯭ꯔꯕ ꯁꯨꯕ꯭ꯂꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯝꯃꯤꯅꯣ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯔꯝꯕꯅꯦ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯔꯝꯕꯅꯦ ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯋꯥꯎꯋꯦ ꯑꯗꯣ ꯁꯨꯕ꯭ꯂꯥ ꯇꯥꯕ꯭ꯔꯣ ꯑꯩꯁꯦ ꯁꯨꯕ꯭ꯂꯥꯒꯤ ꯐꯦꯟ ꯑꯃꯅꯦꯕꯀꯣ ꯁꯨꯕ꯭ꯂꯥꯒꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯁꯨꯕ꯭ꯂꯥꯁꯤꯀꯣ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯁꯨꯕ꯭ꯂꯥ ꯁꯨꯕ꯭ꯂꯥꯁꯦ ꯀꯩ ꯍꯥꯏꯁꯤꯒꯦ ꯌꯥꯝ ꯄꯥꯝꯖꯕ ꯈꯣꯠꯄ ꯁꯨꯕ꯭ꯂꯥꯒꯤ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡ ꯇꯧꯊꯣꯔꯛꯄ ꯑꯗꯩꯗꯤ ꯁꯨꯕ꯭ꯂꯥꯅ ꯇꯧꯔꯛꯄ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯖꯩꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯕ꯭ꯂꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯅꯦ ꯑꯩꯁꯦꯀꯣ ꯑꯗꯣ ꯁꯨꯕ꯭ꯂꯥꯁꯦ ꯌꯥꯝ ꯉꯥꯎꯖꯕꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯑꯗꯣ ꯁꯨꯕ꯭ꯂꯥꯁꯦ ꯑꯩꯅꯁꯨ ꯀꯩꯅꯣꯝꯁꯨ ꯍꯥꯏꯅꯤꯡꯕ ꯑꯗꯣ ꯑꯩꯁꯦ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥꯁꯨ ꯈꯟꯖꯥꯟꯅ ꯂꯩꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯟ ꯆꯥꯔꯦ ꯁꯨꯕ꯭ꯂꯥ ꯅꯍꯥꯟꯈꯩ ꯐꯣꯟ ꯇꯧꯕꯁꯨ ꯑꯩꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯕ꯭ꯂꯥꯒꯤ ꯅꯝꯕꯔꯁꯨ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯁꯨꯕ꯭ꯂꯥꯁꯤꯗ ꯐꯣꯡꯗꯣꯛꯑꯒꯦ ꯇꯧꯕ ꯀꯩꯅꯣ ꯍꯥꯏꯌꯣꯕ꯭ꯔꯣ ꯃꯣꯏ ꯃꯥꯏ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯩ ꯍꯥꯏꯕ ꯅꯣꯏ ꯃꯥꯒ ꯈꯨꯃꯥꯒ ꯇꯤꯟꯅꯩ ꯃꯆꯥꯅꯨꯄꯥ ꯈꯪꯅꯩ ꯁꯨꯕ꯭ꯂꯥ ꯇꯥꯕ꯭ꯔꯣ ꯅꯣꯏ ꯃꯃꯥꯒ ꯑꯩꯈꯣꯏ ꯃꯃꯥꯒꯁꯨ ꯍꯥꯏꯗꯤ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯩꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯃꯥꯗꯨꯒꯤ ꯃꯆꯥꯅꯦꯕꯀꯣ ꯑꯗꯣ ꯁꯨꯕ꯭ꯂꯥꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣই ꯃꯥꯗ ꯊꯥꯕ ꯂꯥꯛꯑꯒꯦ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯁꯨꯕ꯭ꯂꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯣꯟ ꯀꯛꯈ꯭ꯔꯦ ꯐꯣꯟ ꯀꯛꯈ꯭ꯔꯦ ꯃꯥ ꯐꯣꯟ ꯀꯛꯈ꯭ꯔꯦ ꯑꯃꯨꯛꯀ ꯇꯧꯁꯜꯂꯣ ꯑꯃ ꯊꯥꯔꯛꯑꯒꯦ ꯑꯩ ꯁꯨꯕ꯭ꯂꯥꯁꯦ ꯅꯨꯡꯁꯤ ꯑꯩ ꯄꯥꯝꯖꯩ ꯃꯥꯅ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯕ ꯇꯧꯁꯤꯔꯣ ꯃꯥꯁꯤꯗ ꯀꯩꯅꯣꯝ ꯈꯜꯂꯝꯅꯤ ꯂꯥꯛꯇ꯭ꯔꯒ ꯐꯥꯅꯕ꯭ꯔꯣ ꯈꯣꯠꯂꯣ ꯐꯣꯟ ꯈꯜꯂꯦ ꯍꯥꯏ ꯁꯥꯎꯔ ꯃꯥꯜꯂꯦ ꯃꯥ ꯍꯧꯖꯤꯛꯇ ꯅꯠꯇꯦ ꯑꯩꯅ ꯁꯤ ꯍꯥꯏꯕꯗꯨ ꯃꯥꯅ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯀꯥꯟꯗꯤ ꯐꯥ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯁꯥꯎꯖꯜꯂꯁꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯤ ꯌꯥꯗ꯭ꯔꯒꯗꯤꯀꯣ ꯑꯩ ꯇꯧꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯁꯨꯕ꯭ꯂꯥ ꯐꯣꯟ ꯄꯩꯁꯦ ꯀꯩꯅꯣ ꯈꯣꯠꯂꯦ ꯇꯧꯒꯦ ꯐꯣꯟ ꯄꯥꯏꯔꯛꯇꯦꯅꯦ ꯍꯜꯂꯣ ꯀꯩꯅꯣ ꯁꯨꯕ꯭ꯂꯥ ꯀꯣꯜ ꯀꯛꯄꯤꯔꯛꯏꯁꯤꯕꯣ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯕ꯭ꯂꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯥꯏꯗꯤ ꯁꯨꯕ꯭ꯂꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯑꯩꯈꯣꯏ ꯃꯥꯗꯣ ꯊꯥꯔꯛꯑꯒꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯧ ꯑꯣꯏꯔꯁꯦ ꯍꯥꯏꯍꯟꯒꯦ ꯇꯧꯕ ꯂꯥꯛꯍꯟꯒꯦ ꯇꯧꯕ ꯑꯗꯣ ꯁꯨꯕ꯭ꯂꯥ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯍꯜꯂꯣ ꯀꯅꯥ ꯅꯥꯀꯟꯗ ꯌꯥꯎꯔꯛꯏꯁꯤꯅ ꯁꯨꯕ꯭ꯂꯥ ꯑꯉꯥꯡꯈꯩꯗꯣ ꯅꯥꯀꯟꯗ ꯊꯝꯈꯣꯅꯦ ꯑꯗꯣ ꯁꯨꯕ꯭ꯂꯥ ꯑꯗꯨ ꯑꯝꯇꯪ ꯌꯥꯒꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯠꯇꯦ ꯄ꯭ꯔꯦꯡ ꯅꯠꯇꯦ ꯁꯨꯕ꯭ꯂꯥ ꯑꯁꯦꯡꯕꯒꯤꯅꯦ ꯅꯪ ꯅꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ
ꯂꯨꯅ ꯇꯤꯟꯅꯩ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯗꯣ ꯊꯥꯔꯒꯦ ꯇꯧꯕ ꯁꯨꯕ꯭ꯂꯥꯁꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯜꯂꯒꯦ ꯇꯧꯕ ꯅꯠꯇꯦ ꯊꯤꯅ ꯉꯥꯡ ꯑꯣꯏꯔꯁꯨ ꯄ꯭ꯔꯦꯡ ꯑꯣꯏꯔꯝꯃꯗꯤ ꯀꯥꯏꯗꯦ ꯄ꯭ꯔꯦꯡ ꯍꯥꯏꯔꯣ ꯈꯣꯟꯖꯦꯜꯁꯤꯁꯨ ꯇꯥꯔꯒꯦ ꯇꯧꯋꯦ ꯅꯠꯇꯦ ꯄ꯭ꯔꯦꯡ ꯅꯠꯇꯦ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯝꯃꯣꯏ ꯑꯩ ꯍꯥꯏꯒꯦ ꯑꯗꯨ ꯅꯪ ꯁꯨꯕ꯭ꯂꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯇꯪ ꯍꯥꯏꯔꯣꯅꯦ ꯅꯪ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯁꯦꯡꯕꯅꯦ ꯅꯪ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏ ꯑꯁꯦꯡ ꯑꯩꯈꯣꯏ ꯃꯥ ꯊꯥꯔꯒꯦ ꯇꯧꯕ ꯅꯪ ꯌꯥ ꯇꯥꯔꯒꯗꯤ ꯃꯣꯔꯦ ꯕꯤꯁꯥꯅ ꯀꯩ ꯊꯕꯛ ꯇꯧꯔꯒꯦ ꯁꯨꯕ꯭ꯂꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕ ꯌꯥꯝ ꯁꯦꯁ ꯑꯣꯏꯌꯨ ꯊꯕꯛꯀꯤꯗꯤ ꯍꯧꯖꯤꯛ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯗꯧꯔꯕꯅꯦ ꯑꯗꯣ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯍꯜꯂꯣ ꯁꯨꯕ꯭ꯂꯥ ꯀꯩ ꯈꯜꯂꯤꯅꯣ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯀꯩꯅꯣ ꯁꯨꯕ꯭ꯂꯥ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯗꯨ ꯇꯥꯔꯗꯤ ꯅꯠꯇꯦ ꯁꯨꯕ꯭ꯂꯥ ꯅꯪ ꯇꯁꯦꯡꯅ ꯅꯪ ꯍꯥꯏꯗꯤ ꯌꯥꯔꯣꯏꯗ ꯇꯥꯔꯗꯤ ꯐꯥ ꯂꯥꯛꯑꯅꯦꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯃꯥ ꯊꯥꯔꯛꯀꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯗꯨꯗ ꯅꯪ ꯐꯖꯅ ꯔꯦꯁꯄꯣꯟ ꯄꯤꯔꯛꯇ ꯇꯥꯔꯒꯗꯤ ꯑꯩ ꯅꯪ ꯐꯥꯕ ꯂꯥꯛꯑꯅꯤ ꯑꯁꯦꯡꯕꯩꯅꯦ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯀꯩꯗꯧꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯁꯦ ꯅꯉꯣꯟꯗ ꯑꯩꯅ ꯄꯥꯝꯖꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯁꯥꯎꯍꯜꯂꯣ ꯃꯌꯥꯝ ꯅꯣꯏꯁꯨ ꯁꯥꯎꯍꯜꯂꯣꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ ꯈꯣꯠꯄ ꯁꯥꯎꯖꯜꯂꯣ ꯁꯥꯎꯍꯟꯁꯦ ꯇꯥꯕ꯭ꯔꯣ ꯀꯩ ꯑꯁꯦꯡꯕꯩꯅꯦ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯦ ꯐꯥꯒꯤ ꯇꯥꯊꯣꯔꯛꯀꯅꯣ ꯁꯨꯕ꯭ꯂꯥ ꯑꯁꯦꯡꯕꯩꯅꯦ ꯅꯠꯇꯦꯃꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯋꯥ ꯑꯗꯨ ꯋꯥ ꯇꯣꯛꯈ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯅꯣꯏ ꯃꯥꯒ ꯇꯤꯟꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯦ ꯁꯨꯕ꯭ꯂꯥꯗꯣ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯔꯨꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯥꯏꯅ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯊꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯅꯣ ꯁꯨꯕ꯭ꯂꯥ ꯑꯗꯨꯇꯪ ꯍꯥꯏꯔꯣ ꯑꯁꯦꯡꯕꯗꯣ ꯋꯥꯗꯣ ꯑꯩꯔꯣ ꯑꯩꯈꯣꯏꯔꯣ ꯂꯝꯗꯨꯕꯨꯗꯤ ꯀꯣꯟꯅ ꯍꯥꯏꯗꯣꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯗꯨꯝ ꯂꯥꯛꯑ ꯈꯪꯒꯅꯤꯕ ꯑꯗꯨꯒꯤꯗꯤ ꯅꯠꯇꯦ ꯁꯨꯕ꯭ꯂꯥ ꯅꯪ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯌꯥꯅꯤ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯇꯪ ꯍꯥꯏꯔꯣ ꯁꯦꯡꯅ ꯅꯠꯇꯦ ꯅꯪ ꯀꯩ ꯈꯜꯂꯤꯅꯣꯕ ꯑꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯥ ꯊꯥꯔꯛꯀꯦ ꯅꯪ ꯌꯥꯔꯣꯏꯗ ꯇꯥꯔꯒꯗꯤ ꯑꯩ ꯅꯪ ꯐꯥꯔꯅꯤꯕ ꯑꯩ ꯅꯪ ꯄꯥꯝꯃꯦꯕ ꯑꯁꯦꯡꯕꯒꯤ ꯆꯤꯡꯖꯥꯏꯕꯝ ꯊꯥꯒꯦ ꯁꯥꯎꯍꯜꯂꯣ ꯆꯤꯡꯖꯥꯏꯕꯝ ꯊꯥꯒꯦ ꯆꯤꯡꯖꯥꯏꯕꯝꯗ ꯊꯥꯅꯤ ꯅꯨꯄꯥꯗ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯆꯤꯡꯖꯥꯏꯕꯝꯗ ꯊꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯁꯤꯕ ꯃꯤ ꯄꯥꯝꯃꯤ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯤꯁꯤꯗ ꯅꯪ ꯆꯤꯡꯖꯥꯏꯕꯝꯗ ꯊꯥꯅꯤ ꯍꯥꯏꯁꯤꯕꯨ ꯀꯩ ꯍꯥꯏꯅꯣ ꯁꯨꯕ꯭ꯂꯥ ꯑꯩꯔꯣ ꯍꯥꯏꯠꯇꯤ 7.9ꯅꯦ ꯁꯥꯎꯍꯜꯂꯣ ꯑꯩ ꯍꯜꯂꯣ ꯑꯩ 6 ꯄꯦꯛ ꯊꯣꯛꯑꯦ ꯑꯗꯨꯒ ꯋꯦꯠꯅ 97 ꯁꯥꯎꯍꯟꯗ ꯌꯥꯔꯣꯏ ꯃꯣꯏ ꯐꯥꯒꯤ ꯇꯥꯛꯀꯅꯤ ꯁꯥꯎꯍꯜꯂꯣ ꯍꯣꯏ ꯅꯠꯇꯦ ꯑꯁꯦꯡꯕꯩꯅꯦ ꯑꯁꯦꯡꯕ ꯁꯨꯕ꯭ꯂꯥ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯅꯪ ꯌꯥꯅꯤ ꯌꯥꯔꯣꯏꯗꯣ ꯑꯗꯨꯗ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯑꯁꯦꯡꯕꯒꯤ ꯃꯤꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯅ ꯋꯥꯊꯤ ꯅꯣꯏ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯎꯁꯤꯠꯇ꯭ꯔꯕ ꯃꯤꯅ ꯐꯣꯟ ꯇꯧꯔꯛꯑꯦ 무릉 통과. 여기 다른 곳이 나쁜이다. 만 하이는 힘들어봐. 식스팩 도 배우네요. 난데 누구 사는? Hello 따브라. 6 pack thôi. Height là 7. Nati adugi nati subla tabra. Ai have nang yarodra du ta hairo. Nang ya ta tare di fa la ni ko ta ya sing mai ni. Sito ma ni ai nati ai nu pa ka ma da ba ai nang fa la ka ma khali ra ba. Nang si kudak ta la di wai to no. Nate sidi ai sing mai ni sidi ai di prank to nati ko sing mai na nang yam tha ta ta ga di ai la ngak tang ni manung ga la gi opsala ka ni ba bra. Oh, pare. Subla adi pare. Yare adi tari. Nang tha ta ta ga di nang sidi phar la ni ko. Pare. Oh, iya mai ya.
폰 ꯀꯛꯈ꯭ꯔꯦ ꯃꯌꯥꯝ ꯁꯨꯕ꯭ꯂꯥ ꯐꯣꯟ ꯀꯛꯈ꯭ꯔꯦ 파로 마이미 컴전지 마이미 컴전지 오케이 ꯃꯌꯥꯝ ꯑꯗꯨꯗꯤ ꯁꯨꯕ꯭ꯂꯥ ꯐꯥꯕ ꯆꯠꯂꯁꯤ ꯍꯧꯖꯤꯛ ꯗꯥꯏꯔꯦꯛ ꯔꯤꯌꯦꯂꯤꯇꯤ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯇꯧꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯀꯩꯗ ꯐꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯉꯁꯤꯗꯤ 다이렉트 ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯐꯥꯕ ꯆꯠꯂꯁꯤꯀꯣ ꯑꯩꯈꯣꯏ ꯏꯇꯥꯎ 킹콩 ꯀꯤꯡꯀꯣꯡꯁꯨ ꯁꯤꯗ ꯀꯦꯃꯦꯔꯥ ꯄꯥꯏꯕꯤꯔꯤ 아이 ꯇꯧꯒꯦ ꯑꯩ ꯇꯧꯒꯦ 오케이 다이렉 어이나 파바 잘라네 거기 면 파비로 바이 다이렉 어이나 파바 잘라시 해도 지 잘라서 봐 샵라 파우션 게 요지 가리 마마리 트리건 하게 하이 따도 칸나 가지고 không lội gì 까할게 thao đó thì mà gì 어 매양 후직 잘라서 라 슈블라 파바 어디 뭐 시트레 어 매양 거기 슈블라 파바 잘래 거 매양 지 슈블라 다이렉 파더니 뭐 리얼리티다 sao vậy nào xin lấy bằng giả 뭐지 가이레 나 하는 거 뭐이 가이드 살지 매양 거기 킹콩 바이 우짤로 능 나서 đi bao đủ tâm thủ nào vậy này 어때 마이 SB 타우디 SB나 가리간 타우비니 거기 지 파바 잘래 슈블라 파바 잘래 후직 매양 파르 간다 보라게 내가 원래 팔 가는 옷을 민재 럼 찍었지로 뭐이 복시 가야 돼 아시 동안에 강 아마 신규 사이 해 뭐 신규 사 말이야 sao vậy 진주 다소 남래 저로 타우 빨리 봐 타우 민재 찍겠지 민재 찍겠지 야 미들 땀 까리로 찍겠지 민재 찍겠지 애는 민재 하이더레게 이놈 민재 찍겠지 아직 저때 덕절래 거 지금 매암 시 덕절래 매암 거 지금 슈블라 파바 살래 혹시 살래 지 뭐이 레밤 저지 티리 베네 지고 가이 레베네 저지 파드 오케이 매암 역살래 오케이 sai kamu yam yok chalu no sai kamu sai kamu ko se ba se ga se pa iPhone to i거 좀 một thao là nên đây thông nó bây giờ đi lấy sao ạ đi ta đâm hầu rồi start to đúng cái đó xe của iPhone to 마이미 컴전지라 mai mi không giờ pha ra 어디는 가니 mai si đại lên mà ra si đối giờ là mai si 맞히네 sai 맞히네 subla hả nơi cái đôi có gì có gì pha lại nè nó phóc sạch đây nè perfect đếm lên ai phải tăng thoa cái nó subla nè tăng lấy bầm được kìa subla hay phải tăng thoa cái rồi ya cái đó 네, 때 능 사이 능 아코이 타즈다 보다 이네 아코이 유직체 능 파블라이 능 하장 토피라케로 하 강원미나 때 능 파블라이 할 거까이 나 아이 나이들 아코이 마간 나 오늘 마가 얌 루네티네 도 아코이 마는 능 아코이 마타게 하는 능 야제 디 그래서 샤커 까게 되네 미컬 본절라가 유직체 능 파블라이 능 과인 더보노 아코이 만남 남마티 라이니 ai không đi chơi thì cái nào nó chơi một một tàu này 아비당 톨로네 알로 cái được cũng khổ 아코이 야레 두디 야레 슈블라 코이 다이 파블라게 장하게 능 자디 인제 바티 양 토고 뭐이 촤데 마인도 실내 우리 또 레얼 봐 슈블라 시레이드 mai lấy thuốc chưa 모바일이 툭지 모바일이 툭지 야 먹고 있는 주드래 나도 파울라 근데 슈블라 파라 있는 주드 kasi 공항이 스쿠터 동이 거 làm gì trong 아치 아빠 그들 야 무슨 놈이 돌려 실어지고 오케이 kasi 스쿠터 자 동아디 nhà cái đó sao 아시 대신 주자 오래 그래 아니 thôi phải đâu vậy 잠깐만 예 똑절로 아시 뭐야 ngang cái gì đấy 밤에서 아시 맞지 thôi party mỗi party cái pul lên mà lại mỗi party cái pul lên mà lại không ra gì mỗi thôi lấy tôi quay tục chơi quay pha chơi nó vậy quay tục chơi nó tục chơi nào mấy em ở đây nè chụp lá chơi lấy bữa hôm qua chỉ chọc cái này sẽ xin năm vậy trực sẽ chụp lá phone tàu cái bữa đã cọc thô cái hay đi thô chỉ đã lấy hai cái bà tôi cái sida gari em dai ju ubro kot hang ga tau je ba adi ma kari mo na kari hujik che aina sai prank tau ke mo na kari faw na ying je ba ma gi
आपके द्वारा डायल किया गया नंबर अभी व्यस्त है ကတော့ရနော် 깜짝깜짝깜짝깜짝깜짝깜짝깜짝깜짝 마키기로 한대 딸기기로 한대 हेलो हेलो सुब्लादी अंकल आया तो मेरे जो ये थुपी का नाम सुब्ला पालोစီပစ္စတာနတရာ कोई वीडियो का नाम ही है अंकल आया तो मेरे जो ये थुपी का नाम ले ब्रो ये पिपी ဒီပစ္စတာမလေး सुबह ले ये सुबह तो वीडियो का गाड़ी में छिया ngang में छी में छिया ngang में छी ए 좀 발로 아코이 수블라도 발로네. 파바기라 이거 도 암타 톨로 암타 하요 통화 심마티 ဒီကုန်းဒီမကုန်းမမရောက်ရ 나티 베노네 수블라다 비당 톡피로 와야네 시다 아코이 마 파바라이 ခိုင်းနေတယ်တော့ 하 소마 소블레나 ခဏတော့ဗျ 수블라 비당 낭 수블라 낭 라이 폼도다 비당 토가 비당 톡피로네 비당 ထုတ်တော့တပါးလည်းဆိုပါရဲထုတ်ကြတယ်ဗျစာတိဖိုင်ဖရန်တက်တာ 나티 생웨네 암타 비당 톨로네 비당 톨로 봐 လာရဖက်လာတက်ဖက်ကယူမလာမလို့ရှိကြီးရပါ 진짜 ဟာဖိုင်ဖရန်တရားပြီလားဘုကျဲ 마야 티셔를 봐 ရှိမလို့တော့တက်ပြီနော် 아이 sorry 생고기 생웨네 나 비당 암타 톡피로네 시다 너희 낭 노지 라이 폼도 낭 로케이션다 거기 역션 레버고 ကဲတော့လည်းထုတ်ပြလိုက်စီပေါ့ 아베다 ထုတ်ကြတာမထုံးဝမ်းတာ ဘာလို့ချင်းခကြဘူးကိုရဟန်လို့ ဟိုပြစလို့တော့ 프로페셔널 하이 sorry အဲ့ဒီပြန်တယ်တော့ဆုံးနေစားဒီဆုံးဖိုင်နေတော့ဟိုဆုံးကတော့ဝန်နေဝတ်ဝတ်တက်တာ နွေမားနဲ့ကျွန်မစခန်းရဲ့တားဟဲ့ဘာ 너희 마는 좀 sakanga ba mine haidi laidana ko ino mama se ဆက်ခန်းနေတော့အခုမှလည်းဆက်ခန်းနေခိုင်ခန်းနေတော့ဝေးတာအဲ့ဒါဝဆက်ခန်းတယ် nati ado na bitang ai na sa ado ai di phagi jogai to ni တော့အဲ့ချင်းကြတော့ နိုမနမ်ခုဖုန်းခလပီကနပါတော့ကောဘာ ta bra subla no mo nangi phone khulaga pi nu pa da nang kaur ba ja ကိုဖုန်းကိုပဲကြတယ် nangi phone khulaga pi mi je nang kaur ni na ha ဘယ်နော် အဲ့ခန်းမီလာပါအဲ့ခန်းမီလိုက်တဲ့ဖဒနာရောပါပြီးအဆောက်လာတယ်ပါ nati ha bitang tholo ba ko ji nang thongga nang ai le ba je အဲ့ဒီတော့ထုံးနေတော့ဆောက်ကြရပါပါဟာဒီဘာလို့မိတာ sorry thongya le thong kare na का यूं मनी ले छी sa le မင်းဟဲ့ 돌아요 se nati ya se rek se la wa jing de to kum je ji subla phone to ba ong ka to am tang ka to ke camera na mo na mo chon u lo ba ni 총들아 nati moi u lo ba अभी व्यस्त है 아 진짜 am tang ka to ke me phone ba ek am tang ka to ma silai ba ko mai rek sining je ba ek pai de mai je ek pai de ulo ma sak tu yang tang lo ba ya ko tok na sama hello subla hello ไปတော့ sida gari am lai ju ubre ni mamang da ဟာ gari angang gong ubre mo မကတော့ဒီကတည်းကခေလာ Sino? Si Manong Dayar si Ubra. Katawin na nila. 你给我看不着，你看不着， May ako yung subla pa pala. 我给我看不着，你怕不来？ Wala nang pa pala ko eh. Eh, nus kayo daw minun sila. 아니 킹콩이 뭐 건다야 되네 king sa mo dito video number da king sa king sa May ako yung subla direct with pa pala. Ma saw ko naman siya mo. အဲ့ဒီမှာခွန်စမမ Ito sila naman eh. Gari Manong Dayar bagay mo to. Oh, siya mo dito. 야들의 소마다 Mo sing yu sa lai may sila. အဲ့ဒီဆိုင်ဒီဘခွန်တာတော့ခွေပေါ်ချက်တော့ခွေ Ito yamay na tinak to ko eh. Location to. ကိုလေးတော့ 이거 어디래? 야, 야만 디렉터 거의 아들 저 판에 또 판에 야우리 팀 그래도 아들. 너도 그 메코는 당답네. 아이 살이 다 못어. 맞아 맞아. 한개 오늘 나보 구이 버기 했다 거니네. 그러면 그 놀래 수브라도 슬레이 파브라 거니 다이 오늘 리티드 거. 신규 사례네. 아들랑 가지기도 가 있게 간 봐. 이때 사고라도 가 이노 봐. 욕살아가 이때 사고라 관에 수브라. 나 이때 사고라도 가 이노 욕살아가. 파브라 이렇게 너 봐. 아이 좀 파기네 그런 매가 잘. 누마 가 티네가. 그 마가 티네가 티네데 파기도 오네.
ꯅꯠꯇꯦ ꯑꯩꯅ ꯈꯥꯏꯗꯤ ꯃꯈꯣꯟꯁꯦ ꯇꯥꯗꯕ ꯀꯨꯏꯕꯒꯤ ꯍꯧꯖꯤꯛꯇ ꯈꯪꯉꯛꯄꯅꯦ ꯃꯥꯅꯦ ꯍꯥꯏꯗꯤ mai lo ma ꯑꯩꯗꯤ ꯐꯣꯟ ꯋꯥꯔꯤ ꯄꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯑꯗꯩ ꯅꯝꯕꯔꯁꯨ ꯀꯩꯅꯣ ꯇꯧꯅꯕꯅꯤꯅ ꯍꯥꯟꯅ ꯃꯔꯝ ꯅꯠꯇ꯭ꯔꯥ ꯂꯥꯟ ꯇꯧꯔꯤꯕ ꯃꯃꯥꯡꯗ ꯃꯨꯛꯕꯥꯡ ꯇꯧꯅꯕꯗꯤ ꯑꯗꯨꯗꯒꯤ ꯄꯨꯟꯗ꯭ꯔꯦꯕ ꯁꯨꯕ꯭ꯂꯥꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯕꯗ ꯁꯨꯕ꯭ꯂꯥ ꯐꯥ ꯂꯥꯛꯏꯗꯣ ꯈꯪꯉꯦ ꯑꯣꯀꯦ ꯔꯦꯕꯤꯁꯤꯇꯥꯁꯨ ꯂꯩꯔꯝꯃꯦ ꯑꯅꯤꯃꯛ ꯐꯥ ꯆꯠꯈ꯭ꯔꯁꯤꯔ ꯔꯦꯕꯤꯇꯥ ꯃꯣꯏꯅꯤ ꯂꯩꯔꯝꯃꯦ ꯑꯅꯤꯃꯛ ꯐꯥ ꯆꯠꯈ꯭ꯔꯁꯤꯔ ꯔꯦꯕꯤꯇꯥ ꯅꯝꯃꯤꯔꯣ six pack ꯊꯣꯛꯄꯅꯦ mai six pem dio six pem dio ꯃꯥꯒꯤ ꯇꯧꯕꯅꯦ 파가시라마 술라 파가시라 생바 somla ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯀꯣ ꯆꯠꯂꯁꯦ ꯄ꯭ꯔꯦꯡ ꯌꯥꯝ ꯇꯧꯅꯩꯕ ꯍꯧꯖꯤꯛ ꯌꯨꯇꯨꯕꯇ ꯑꯗꯨꯒꯤ ꯑꯩ ꯉꯁꯥꯏ ꯄ꯭ꯔꯦꯡ ꯍꯥꯏꯗꯤ ꯃꯤ ꯑꯇꯩ ꯇꯧꯕꯗꯤ ꯄ꯭ꯔꯦꯡ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯐꯣꯟꯗ ꯅꯍꯥꯟ ꯁꯨꯝ ꯑꯩꯈꯣꯏꯅ ꯇꯧꯕꯗꯁꯨ ꯐꯣꯟꯗ ꯂꯣꯏꯁꯤꯟꯈꯤꯗꯅ ꯁꯤ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯑꯀꯥꯟꯗ ꯐꯥ ꯂꯥꯛꯀꯅꯤꯗ ꯅꯠꯇꯦ ꯁꯨꯝ ꯄ꯭ꯔꯦꯡ ꯇꯧꯅꯕꯗ ꯑꯩ ꯋꯥꯈꯜꯁꯨ ꯈꯜꯂꯦ ꯁꯨꯝ ꯄ꯭ꯔꯦꯡꯅꯤ ꯀꯥꯏꯅ ꯉꯁꯥꯏ ꯈꯜꯂꯝ ꯐꯥꯒꯤ ꯐꯥꯏ ꯈꯜꯂꯝꯃꯦꯕ ꯍꯣꯏ ꯃꯥ ꯁꯥꯎꯒꯠꯂꯦꯕ ꯑꯔꯣꯏꯕꯗ na ku ka ta ꯀꯅꯥꯅꯣ ꯃꯥ ꯑꯉꯥꯡ ꯋꯥꯔ 오케이 ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ